Hello, I giving Boboy na may rakpam. Nahakki mapham asli Esorgi wapau tana bagida maglakpiba asigida magkathagatari. Ayaki prathnadi nahak na takdiba wapau asigi mapal na Esorbu hena nungsiba amasung Nahakki mi aduga Nahakki singlu hena nungsiba sini. Tuga ehakna Nahakki na phamda noluk choning badudi nahak na takdiba wapau asina. Nahak Nahakki singlupta pifam thokpa Nahakki commitment amasung Nahakki singlup ki luchingba singi makha ponpham thokpa adugi mahuti silhanbigano. Aduba wapau asigi mapal na Nahakki singlup hena nungsiba Nahakki singlup luchingba singbu hena nungsiba aduga khwai maru oina Esorgi matik mangalgidamag hingba punsida chaokhatnaba adu ayaki prathanani. Ibung Nahakki wapau taminase. Sambil ni saya sagi Bible Singh adu yang kelon na Mark teraga mathoy. Teraga mangalag niya teraga mapunda hangdok pi. Mark chapter 11 verses 15 to 19. So harap hangdok pi boy batara gadi. Aw kuthambiraga. Ari bolam na bagi aroy balarik Malaki Pandub ahum, pada amadagi na hum na hangdok Malaki chapter 3, verses 1 to 3. Malaki pandub ahum, pada amadagi na ahum. Yengu, ay naigi pao puba mitari. Mahang na igi mang lambi adu thawrang tawani aduga nakhoina thiriba ibungona khanghoudana mahakki ningna sangna lenglakani nakhoina pamjaba walep na bagi pau puba yengu mahak lenglakle langmi tengol singe Jehovah na hai adu mahang lenglakpa numi adu kanana khang mangamgani mahak na masabu uhanbiba matamda kanana lepa ngamgani maramdi mahak de phudong liba migi mai amasung phi suba migi sapon gumbani Mahak na pudong liba musung lupa sengdok liba mi amagumna phamgani. Mahak na lebi macha nipa singbu sengdokani. Mahak na lebi gi macha nipa singbu sengdokani. Makhoi bu sana amasung lupa sengdok bagumna sengdokani. Maduda makhoi na Jehovah da dharma chena katna pot katkani. Masih mapham Mark teraga mathoi teraga mangadagina teraga mapan. Adudagi makhoi Jerusalem da laglammi aduga Jisuna ningna sangda changlaga madugi manungda lairi yoliba makhoi bu tamthokpa hoke aduga sen kaithok kaisin tauba singi table amasung khunu yonba singi phampham mathak makha onthoklam aduga mahakna kana amata bu ningna sang phaudana kana karigumba pot amata pusinba yahalamde mahakna tambiduna makhoi da harage Masi sasada iduna leiba natra aigi yum jat pumnamaki haisibagi yum kogani adub nakhoina masi daku singi makono hele aduga waya thangi oja singa masung athoiba purohit singa madu tabada mahaku hatna balambi thiram mahakna tambibada miyam pumnamak ingak na bagi maramna makhoina mahaku kiram numidang wa isulaglabada mahakna sahargi mapanda chathoki Masih Esorgi wahay ni. Prathna tawsi Esorgi matingnis. Ikhui pam sung Esor. Ikhui bu mating pangbiyo. Nahakki wahay se khangduna, Nahakki wahay se uzana, Nahakki wahay se thazana. Pero ikhui gi pab, ikhui gi langtak na basing, ikhui gi Haining the basing. I'm sorry, I saw missing the equivocan biuba. Nahakki wahay tarngi mikup kara asida. Nahakki wahay the wakal tawzaduna. Nahakki wahay the midpam tamzaduna. Nahakki wahay the nakong tamzaduna. I'm saying Nahakki wahay sige mapana nangon the midpam tamzabagluna. Nahakki athingba adu
khaurangna tajaba amasung ngaisibda khribu mateng pangbi matik leiba lanmi singi Jehovah Nahakki akan mathabuk sibibagi mapana aikhoibu wang hangbi Nahakki wahai sigi mapana aikhoibu Khristig saktam don thokbi Nahakki wahai sigi mapana aikhoibu khoi pap mai thibada mateng pangbi Nahakki wahai sigi mapana aikhoibu Nahakki thazabiyaba nanayam sung thazabiyaba sibok amasung Nahakku thawaida amasung achumbada khurumjaba asengba khurumba mising oijaba aikhoibu ibungo Nahakna tambi amasung pangbi amasung semgatbi Nahakki wahai ase tarangi matamda ayel porakadu basingdagi kanbi Prabhu mama sing Nahakki wahai tajanabidamakta angang singi thamoi phathabi adu singda lekraba khudimang Nahakki wahai tajanabidamakta pastor ki thamoi nangonda pisinjabda khoi mateng pangbi aikhoibu Nahakki wahai taba tambi Yesu Khristi gi mingni jagani amen Ekoi marki apa wapa wasi mathang nenar paduna hausugai khoi Jesu Kristana tebang pan bada hingba matamgi loisalakpa matang adudani ekoi hausik nainariba jaga asi ekoi khangnaba Passion Week or awaba khangbagi hapta adugi manung madri ekoi khangbagumna mamang wapau anida chapter 11 dagi horukpagi matungina ekoi Jesu Christ Jerusalem lomda lakre adugi matungda Bethania da mung khankhraga mamangi nomajine kona tamina kibida verse 12 dagina verse 14 phawbada mana mahai pandaba hait pambi adu sira pibagi matang ne koina mamangi nomajine taba phangkhre aduga harba khudingmakta Jesu Christna mahai pandaba hait pambi da tauba haukhroba thabak adu ngasigi numita Jesu Christna ningnasang asibu sirap to amasung ningnasangi chatnabi khudingmaksing thupchanba amasung loisanbagi matang asida hena mayek sengna ikoi uba phangani amram haibo oiba targadi Christna mahai pandab hait pambi da haukhroba thabak adu ningnasang asida ma loisangani aduna koina ngasi pamina khaba jaga asida maru oina koina uba phanggadoriba aikoina Bible sing adu de ningnasang sengdokpa haina achauba sapa mayekta musinmu amana chaung ibam khale adu karigumba asi mong se phajana naina boiba ta mahama Jesu Christna tawse ekona tamina kadauba sing sudum yarakani ningnasang sengdokpa gi thabanga te mana se tawse renovation to bana de se Jesu Christna laise adu loisin bane mana se de laise wayen bane aduna awaba khangmagi hapta asida tholkadriba Jerusalem gi manung se thokadoriba thodo khudingmak sing ase aikoina ariba walep na bada Jesu Christ gi matang da masiha du gi matang da kari haikrabun haida kaya khangda boy bata argadi wari dum moigani or ase gi wari gi jaga se Jesu Christ na mi sing tamthokpa haugat like iba adagi di kaithok kaisin sel kaithok kaisin gi table sing khunu yon bagi phampam sing mathang maka onthora Jesu Christ na magi temper tantrum da loinemak tokholag isau langnak pa don loinemak urakhani mahai banda bahai pambe de Jesu Christ togi ba thabak adu Jesu Christ na magi pangal adu mangthokpa adu kanada bhamna sisina thokpa adu na uba adu gi maongda Jesu Christ na Jerusalem gi sang isor khurumpam ningna sang asida tawgudriba thabak asesu ariba walebna badugi matungina bhap ta da boiba taragadi tawriba thabak khudimak sing Jesu Christ gi magi temper tantrum uthokpa adagi di magi short tempered oiba self control leitaba adu oina uba mi singsu leitaba nate aduna hobdagi hangana koi haisening badudi munatabi aduna ngasi gi mitai khona pamina khraba jaga asde khona khangmin ba ya hiram du asi khagan mark na matum de ler ma thada ba singu khangani ba adu ngasi na khoida khangani ba maru ba hiram adu desine Mark chapter 11 verse 15 to 19 phaw wasida adu desine Khristiansa or thazabasa Jisuna asengba khurumbasingbu pammi amasung thi Christians, Jesus desires and seeks true worshippers. Aduna aside yam chamna uba phangise. Now asigi jaga thingse verse 15 namasung 16. Aikona ubagi matuna Jesus Christ Jerusalem da laglamne aikoina ukraba dugumna
Bethaniadagi Ningthogaba numitane sise Nomaising numita Jerusalem da changakre aduga kaugumse verse 11 hingjelak matamda Jesus Christ na kadawe Jerusalem damsung ningna sangna changlame aduga mahak na maduda leiba pumna koyeng yenglame verse 15 dagina verse 19 pawba Jesus Christ na trokadriba thabak se mamangi numit nomaising numiki nungdawairam aduda man ninga sangam sung Jerusalem da changa maroina ninga sanga changa kana loina mag yenglam inspection loina mag toram aduda ma kari togodo bunu habi Jesus Christ loina mag khanga ga charkhrabane now Bethania da charkre and then Bethania da ayuk manta pung taruk ki mama da ma lae Jerusalem tamna adu Jerusalem yodringai matamda lambi matai ma da ba hai pambi mahai yandaba manayam phajaba da sirapi bi thaba akhoi adu ukhre mamangi nomaising da now finally Jerusalem manung change Jerusalem shahar change aduga Jesus Christ ki aim se Jerusalem ki akob tour to nate maram de khone khangdo ma lam koi ba amone lak punate ma maram maglona purpose maglona lak pa Christian Jerusalem da mahang lakhi ba matam adu mahang ningtho amone lakhi and then hai pambi da mahang sirapi ki ba du mahang maicho amagi sakpham adu dane adu bu ngasi ki numit mahang ningna sangse da tawdur ba thabaga se purohit len ama oibagi mathau adu ni mahang tawdur aduga hai badu mafam se de khona make sing uba phang now Jerusalem da yore hek yoba matam da man uriba sing se karino mayam ureba adu kari ui haina hai badu mark na kupthana mafam se irambadi yaude adu mana tawriba thabaga sigim pala kari no toram libado haina hai badu uba phang kari lay adu da sa san yonba sing laite banate adu gi de sen ka to kaisin gi mafam khunu yon basing ira isam sam hai oi bata ga di lalon itik to basing I kone khang do badi Jesus Christ na Jerusalem da lakku matam se aran chakhang gi matam ne Passover feast gi matam ne aduna mi mayama ma isor khrum mi mayama ma Jerusalem da isor khrum mi mayama ma amma lai aduna hariba laiba do marone irat pot sing katna na bagi da maktane aduga irat pot katpa matamda makoina irat pot adu katpa matamda changdo khudingmaksing adu makoina olive kitching or chorphon ki chinga aduga mapham asida Jerusalem gi sang asida ningna sang asida su yonpham na har mapham ani aduda yonbagi chanabi du adule now ihan ham badani katna bagi katna porasi chorphon ki chinga adu katang yolamne adubu ikui dana ningna sang adugi phamnai basing Sasri Oja Singh amasung tambiba khudingmak sing amasung proilen khudingmak sing makoi yabagi matungina Gentile sing na leiba mapham Gentile sing isor khurumba mapham ogidar Gentile court aduda asigi lalon diki thabak sing makoi na hodokpa thabagam so karigumba se bhap ana bidam ke Jerusalem ning sing kramana to haina hai boiba taragadi asengba khwadigi sing holies of holies leiba matung aduda mapham isor khurumbam jaga sa Gentile sing leifam mama aduga nupi sing leifam mama mamdi hai bani se isor khurumbam mapham changba yadaba mi sing ngakne Gentile aduga nupi sing leifam aduna tabida Gentile gi pham adudane tawriba thabak se amde kari gidamak tun hai boiba taragadi aina hoji hai kre Gentile sing adu isor khurumbam mapham aduda changba yade aduga Jerusalem gi ningna sanga se khwaidagi chawna mapham kalise Gentile sing isor khurumbam mapham sin Gentile sing prathna to phum sin now I could swag londa the high boy but daragadi Gentile sing khurumbam se sangam yankhai manga yankhai taruk muk chaw mapham amane or pari the high boy but daragadi low pari taraga humdoi kalap taraga mari gi maya de chawriba mapham se now adugi mapham ayamba achawba adune lawlon itiki thabak tawris adugo mapham asida ningasang adugi Thauburel khudingmak sing aduna haiba Gentile sing isor khurumbam mapham asida lalon itik to hole aduga haiba se Jew macha sing na aduga Jew na Israel macha sing na Gentile macha sing mo hanthana yengmagi mo ong su mapham se dum maik sing adum uba phang karigum mapham se lalon itik to bo batagadi lang so dugi medik langam gani asi yaiga yadega phajega adu loine mak tawramani aduna Gentile matara lalakanda aimba mapham de isor khurumba se phangdaba hi mapham de maong de leide prathna to gan haibe obita targasu prathna to ba yadaba maong de maramdi langba mayam duna sagi manam yaugi manam hi loine ma wakal khala gadumi wakal haipedang sagala gadumi
Now, adu side amane. Jerusalem gi ninga sang adu thole thole. Side amadana. Moigi exploitation. In hai moi batagadi. Isor khurumnabagi damak lagi iratpur katliba mi Singh sina. Moine phanayam afaba sa yaoma puruga lakboy batagasu. Adudagi yamna phasaba khunum puruga lakboy batag or haming puruga lakboy batagasu. Asidai da pammi ba mi Singh sina amma natraga amma da asoi bithido asidi iratpur da katpa yaro eduna ekhoi posalai adudum tawgodo bathabak adum lai. Now adugum bathabak lai bane maram organ haiba mi Singh se ayamba matamda haiba mi Singh se makoi be sasing puruga amma tha lakte. Maramdi karigidamakta moine phanayam pharena purakpo oiba taragasu katpa yaroidaba maram amma natraga amma adum puthoragani. Aduna kadore asigi mhamda yonmanina asigi mhamsidagi leiraga isorda katpa adune oigadu. Atopa amadana. Now Exodus 30 gi khongsan pandu kuntragi pada tara khumdoi dine pada tara tru phawada. Mipum khudingmakna marone nupa singna sekel tangkhai among kat kadone tax one temple tax one. Adubu akone khangado asigi matam sid lermli bese Roman gi sumnam sasan ne Roman rule ne. Aduna Roman gi be paisa do ningasang na kat pa yade. Adugi mahutama ko ne sisina kado bese Tyrian coin. TYRIAN Tyrian coin. When the Tyrian coin say Exodus 30 the Isona wasak Isona piki bi yathang adugi matungina haiba sekel do aduda khwaidagi nakpa selyek amane. Adana adugi selyek to kaithokodine adugi mapham adudane sel kaithokasin tagodoise. Now karigum I khoi marta airport or atopala mamada sakado missing am oibata target say for example Korea gi miyamana or atopala mamagi miyamana India da lakado oibata target moigi paisa do Indian currency do onthoga lakma mathau tai. Or I couldn't Mapanasa look at over targets Indian currency, I couldn't check the Lamdugi Paisa on top of Mathota. Adugi Mongan, I said, put up Rome gave Paisado Puracani, Roman coin to Puracani, Aduga, Tyrian coin on Tokani. Now, Adu the Su charges the Mayam ladies. Suppose Mam Papa Henegale. Adugi exploitation. Adugi chumdaba sing, adugi sengdaba sing, adugi chamam nana am khudingmak sing aduna Jerusalem saharduna te thole batho khudingmak sing se Esor khurumbam oiriba Esorna mahakpu khurumnaba mahakpu thagatnaba mahakpu thougannaba aduga mahakki matik mangal adu ngalhannabagi damaktane haina haikraba mapham aduda tauba thabak sing akane aduga asigi thawong sing asidagi ningna sang asibu selibam pum khudingmak nu paisa Pajana by Paisa, Aduki Matic Pang. Mammy, no more the morning you say Yam Dravada, Yaw Lishing Home Method. No orbit are the target color games. Temple text, Sale Kathokasingi, Amuk don't have extra text, Aduga Sa, Sing Leibagi, Paisa. Khudingmak sing adu. Makon Pang Mangagan. Another, Isu Krishna. Jerusalem the heck Changat Paga, Nina sang the heck Changla Pamatamda, Nina sang Adugi, Mapa Magi Kong, heck Tang Matamda, Mana Urse, Hariba, Kudimus Sinikari, Sarang Koyangnaba, Samam Naba, Aduga Dharma Chen, the Moongi Eba Kalsing Onba, Amasung, Sel Kaito Kaisin. Hariba Khudingmakta sing, as Jesu Christian, heck Changbaga, Mahang Ubasing Aten. Adu, I couldn't come to the woman, Jesu Christian, Nina sang a Changli Bagi Matanga, say. I couldn't have Parker, Malaki Pandu, Ahumgi Pada, Amalagi Ahum Power, Malakina Hana prophesy to Kraba, Hana token Hina High Kraba, Yingsenba Lakani, Jehovah Yingsenba Lakani, Mahanga Tarkado Power, Yingsenba Lakani Hina High Badugi, Mapung Papadun. Aduna Harmony, Lonamo Yingslame, Adu the Carlos Yam Uba Pangam, the Adu Nasi Mr. Man Lakmatam, the Asi Mr. Lakmatam, the Aduki Matic Man Ubapang. Aduga Christian Mapham the Changak Pamatamda, Mahana Changlak Libese, Mahak Nina Sangadugi Prabhu Amoene. He enters this temple as a lord of this temple. Mandi Karik Demata, Mandi Masigi Sangas, Masigi Nina Sangase, Maki Mapagi Yumne. Adug Mahana Changlak the Maki Mahana Mapu Webagi, Prabhu Webagi, Matika Dugan Maglai. Aduk Kakin Sunatan. Mahara Muhammad said the Lagi. Esorgi Tarapa Atoba Puruhilan am og Gisaktam to the name. And the Kari the Magdano Ningas and Adugi Manunda. Now,
Esorgi mi ni hana like Israel machasing adugi marakta oiriba sengdabasing amasung dharma chendabagi thabak khudingmaksing amasung hanthana yengba amasung janta singbu hanthana yengba Esorbu khurumba lakado mising adubu thingba hiram khudingmaksing adugi mayokta nganggadoba adubu semdokkadoba adubu chumthokkadoba adubu punglang langhangadoba adu Esorgi mangla asengba oina tongana khaidoga thamnabagi thabak tawgadoba sing ado matamda Kristagi matamda leiramba purohit sing purohit len sing sastra gi oza sing aduna ogidobani adubu hai makoi khudingmak sing ado Esorgi mangla makoi tawgadoba thabak khudingmak sing ado adu mokhoi lona maithiba mi sing Makoi na haiba thabak sing du tauhanba khakting natana haiba thabak sing du tauba matam makoi nungaiba ma yawi mandi makoi paisa pahele thuna makoi gi mabuk thalalle makoi gi anan phizol sethalle makoi gi mayum thakhalle aduga makoi na mising gi pama mingchit du makoi phange aduna maram moraga Krista Esorda gi tharak athoba purohit lenasina manglai ekona malaki de pakraba adugna Mahakna mapham asida tawriba thabak khudingmaksing sing ase mahakna mapham asida tawriba thabak khudingmaksing ase sengdokpa amasung senghanba Esorgi leiba mapham aduda leiba amotpa khudingmaksing adubu thugaiba loishanbagi thabakni adu adu mak karmana tawe wayel gi mapal through judgment ning sang aduda chatnaramni bihiram khudingmaksing do amuktangda lotion bagi mapal adugo lotion bagi thabak ni manas de tawrise lady yoliba missing tanthokpa hore mana verse 15 sen ka to kasin tawriba gi table aduga khunu yonba singi pham mathak makha loni mong thoi table mathak makha on ba karam ka go table mathak makha ole sauninga gan saura gan furious was Jesus furious? Of course, he was. He was filled with wrath, but holy wrath. Asengba, asaw. Mandi karigidamakta. Mandi Christian mapham asida tawriba thabak khudingmaksing thaja bijil naw sing ma ishaw lang but natte. Aduga mana tawriba thabak khudingmaksing ese anang aina saw matamda tawriba adugumba natte. Kariguma mi kamu khamna Jisuna saw idudi ana asing mapham puthoka saw maram thibo oipa target na mapham asida Christian tawriba thabak gyan tadabana maram organi Christian mapham asida tawriba thabak du kaino thagre se masing humphug mapan pada mapan da kare Nahakki yumgi thawai yawan aibu chaktokle the zeal of your house consumed me maramdi hairiba ningna sangi mapu ningna sangi ningthau ningna sangi purohit lenasina ma ki ningna sang adubu yengsan malaku matamda maang uriba se ningna sang adubu ngakadoba ningna sang adubu asengba adubu phajana ngalga thamgadoba purohit len sing amasung sastra oza sing amasung Esor khangle haina haiba mi khudingmak sing aduna tawda phadaba sing adu amatta tarumde adugi mahutta chamamnaba charangnaba corruption aduga oida padaba mayam aduga dharma chenaba thabak mayam aduga Esor khurumgadaba mipum khudingmak sing adubu su khurum handaba aduga khurumnaba lakpa sing adubu su khurumnaba gidamakta achaba mapham pidaba aduga mabu thiba khudingmak sing adugi achauba mapham amasung achauba stumbling block achauba athingba ma oram hiram khudingmaksing adune mahaki sangadu tholamniba khudingmaksing ase aduna mapham asde Krishna tawriba se kanagumba amana se kanagumna magi mayum lang bachalor kanda lakpa matam magi mayum adu atopa mi ma chama kanda tawning thabak tormagi maramna magi yum adu mi tan thopoi thabak adune amarom da haiba oipa takade asde Krishna tawriba thabak khudingmaksing ase mahakna mahaki ningna sangi mahaki mapa Esorgi matik mangalgi amasung Esorna sem kraba amasung tham kraba maram adugi matik adugi makha tarakpa aduda khangba ngamdabagi amasung aduda Esorgi matik aduda khambanbagi thabagi man tawse this is a godly jealousy in Christ like a husband jealous for his wife mapuroi bana magi nupi adubu atopa nupa amana sengdeba maong sijinara matamda magi mapuroi baduna khoidang khosauna baglena magi nupi adubu manghallam liba mi adui masaka tawdoba thabak adui maong ne tawrise or mapa or mama amana magi macha adubu hanthana amasung thine exploiter matamda ubu matamda tawdoba thabak adu mangne Krishna sida tawrise ramde table mathak makha olhaliba missing tamthopo and then verse 16 kana amata ninga sang phau duna kargim pot amata pusinba yahan riba hiram khudingmak sing se
ꯃꯔꯝꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯏꯕ ꯇꯥꯔꯗꯤ ꯀꯥꯡꯕꯨ ꯈꯔ ꯑꯃꯅꯗꯤ ꯁꯣꯔꯠꯀꯠ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩ ꯑꯁꯤꯒꯤ ꯖꯟꯖꯥꯜꯒꯤ ꯀꯣꯔꯠꯁꯦ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤꯗꯃꯛꯇ ꯈꯨꯗꯤꯡꯃꯛꯁꯤꯡ ꯂꯣꯏꯅꯃꯛ ꯊꯤꯡꯉꯤ ꯂꯣꯏꯅꯃꯛ ꯊꯤꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯈꯨꯅꯨ ꯌꯣꯟꯕꯗꯒꯤ ꯍꯧꯔꯒ ꯁꯥ ꯌꯣꯟꯕꯗꯒꯤ ꯍꯧꯔꯒ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯁꯦꯜ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯔꯤꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯂꯣꯏꯅꯃꯛ ꯌꯥꯍꯜꯂꯦ ꯀꯔꯤꯒꯤ ꯃꯤꯡꯗ ꯏꯁꯣꯔ ꯈꯨꯔꯨꯝꯕꯒꯤ ꯃꯤꯡꯗ ꯏꯁꯣꯔꯗ ꯏꯔꯥꯠꯄꯣꯠ ꯀꯠꯄꯒꯤ ꯃꯤꯡꯗ ꯏꯁꯣꯔꯕु ꯄꯦꯜꯍꯟꯕꯒꯤ ꯃꯤꯡꯗ everything all of this all corruption this all exploitation and this all unhindrance and all holiness all has been carried out in the name of worship ꯑꯩꯈꯣꯏꯅ ꯊꯥꯒꯠ ꯏꯁꯩ ꯄꯥꯕ ꯃꯇꯝꯗ ꯀꯔꯤ ꯍꯥꯏ ꯏꯕꯨꯡꯉꯣ ꯏꯁꯣꯔ ꯃꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕꯒꯤ ꯅꯤꯡꯊꯤꯖꯕꯗ ꯈꯨꯔꯨꯝꯖꯧ worship the Lord in the splendor of His holiness ꯑꯗꯨꯕꯨ ꯁꯤꯗ ꯇꯧꯔꯤꯁꯤꯗꯤ ꯀꯔꯤ ꯄꯥꯞ ꯁꯦꯡꯗꯕ ꯏꯁꯣꯔꯅ ꯇꯧꯒꯅꯨ ꯍꯥꯏꯕ ꯑꯗꯨꯃꯛ ꯃꯍꯥꯛꯀꯤ ꯁꯪ ꯃꯅꯨꯡꯗ ꯇꯧ ꯏꯁꯣꯔꯅ ꯈꯨꯔꯨꯝꯂꯣꯏꯗꯕꯅꯤ ꯍꯥꯏꯕ ꯃꯑꯣꯡ ꯑꯗꯨꯃꯛꯇ ꯃꯍꯥꯛꯄꯨ ꯈꯨꯔꯨꯝꯕ ꯆꯤꯟꯗꯅ ꯄ꯭ꯔꯚꯨ ꯊꯕꯛꯇꯅ ꯃꯥꯒꯤ ꯌꯦꯛꯅꯕ ꯑꯣꯏꯕꯒꯤ ꯆꯤꯟꯗꯅ ꯏꯁꯣꯔꯕꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯕꯨ ꯊꯃꯣꯏꯗꯅ ꯇꯣꯡꯖꯅꯕꯒꯤ ꯆꯤꯟꯗꯅ ꯈ꯭ꯔꯤꯁꯇꯤꯌꯟꯅꯤ ꯑꯗꯨꯕꯨ ꯍꯤꯡꯗꯣꯔꯛꯄ ꯄꯨꯟꯁꯤꯅ ꯏꯁꯣꯔ ꯊꯥꯖꯗꯕ ꯃꯤꯁꯤꯡꯒ ꯍꯤꯡꯕ ꯑꯗꯨ ꯈꯦꯠꯅꯕ ꯀꯔꯤꯃꯠꯇ ꯂꯩꯇꯕ ꯇꯧꯕꯅ ꯊꯧꯒꯜꯒꯤ ꯃꯤꯡꯗ ꯇꯣꯡꯖꯕꯅ ꯏꯁꯥꯒꯤ ꯂꯥꯛꯄꯅ ꯆꯔꯆꯇ ꯋꯥꯈꯜꯅ ꯑꯇꯣꯞꯄ ꯑꯃꯒꯤ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯏꯁꯣꯔꯒꯤ ꯅꯤꯡꯅꯁꯪ ꯑꯁꯦ ꯖꯁꯥꯌꯥ ꯄꯟꯗꯨꯞ 6 ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯑꯁꯦꯡꯕꯗꯨꯅ ꯄꯤꯛ ꯊꯜꯂꯦ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯑꯁꯦꯡꯕꯗꯨ ꯄꯤꯛ ꯊꯟꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯏꯁꯣꯔ ꯑꯗꯨ ꯑꯥꯏꯖꯌꯥꯅ ꯖꯁꯥꯌꯥꯅ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯃꯍꯥꯛ ꯃꯊꯛꯇꯐꯥꯎ ꯌꯦꯡꯕ ꯉꯝꯗꯕ ꯃꯈꯩ ꯃꯍꯥꯛ ꯃꯃꯥꯏ ꯑꯗꯨꯅ ꯂꯩꯕꯥꯛꯇ ꯃꯃꯥꯏ ꯑꯗꯨꯅ ꯂꯩꯕꯥꯛꯇ ꯂꯨꯛꯑꯒ ꯀꯔꯤ ꯍꯥꯏ ꯑꯩ ꯂꯣꯏꯔꯦ ꯑꯩꯗꯤ ꯑꯃꯥꯡꯕ ꯃꯤꯅꯤ woe is me adune isorgi ningna sangda amasung isor leiba mapham adu oifam thokpodo adugi pura ona tene badane asida oirise isorgi ningna sang aduda ugada buduna kari ibunga ma ki asengba aduga hai asengba ma ki mising hingiba punsi adugi mapana amasung kalib irapo adugi mapana isor se asengba ne haina haibadu uhanbane adubu israel masa sing asina kaino makone tawribase धर्मगी मिंगदा ईश्वर खुरुंबगी मिंगदा मखोगी पाप मसुंग सेंगदब खुदिंगमक सिंगदो निंग संगी निंगतीजबा अमसुंग इरातपरकी असेंगबा खुदिंगमक सिंगदनो लोइनमक खुमजिलगा लोइनमक थंबद मखोगी महै यानदबा अदु मखोगी मपान थंगेबा धर्म चेंबदनो खुमजिलगा थमे अदु मपान थंगेबा धर्म चेंबा अदु खुमजिनबगी मपाना ईश्वर बु असेंगबदो खुरुंबो थोकते अदुगा खुदिंगमक सिंग अदुना मरम ओरगा खुदिंगमक सिंगदो ईश्वरनो ख्रिस्टनो उबा मतमदा मागी थमोय अदुबु तुकचबा भावे अदुबु ओथोकनिंगबा भावे अदुगो ओसु ओथोए अदुगा ईश्वरगी असेंगबा अदुना मरम ओइरगा माकी युमगी थवा यावबदुना माकु चाक्थो it consumed him Sing verse 17 Krishna Korea Man tamid mo koida hari. Masi sastra di idun later. Again, he's telling man hari meeting dun. Probably sastra goes asking why I think goes asking lone mak lairang mo yato ki marak do. Man di kai bahore mi kai dun chain bahore and the table matang ka on bahore the kanano taru kanano changai je adu amba oi thoi. Hiram kudimo sing leiba sing adu dan. Masi sastra di idun later. Again, he's pointing back to the word. Why the sastra that aigi yum jat punumaki haijabagi yum kogani adubu nakoi masi daku singi makon singo hele now Jesus Christ asigi wise haiba matamda mahakna sizina reise ariba wallet nabagi mapham ani degini Isaiah dagi Josiah dagi maga aduga Jeremiah dagi mapham maga ihan an basaruk karam basaruk verse 17 ihan basaruk aigi yum jat punumaki haijabagi yum kogani han haibase Josiah yankai taruki pada taret dagi Christiana ko trakpo jaga amane Now, adu yengse Isaiah 56 verse 7. Josiah. Adu yang kaya taru. Pada tare.
Jisaya yang kai teruk tholi ba thodok kai no hai ba tar ga desini Ishorna anu walan ba matamda mahakna mahaki anouba Jerusalem da mahaki anouba sang aduda kana mahakbu khurumani amasung mahaki anouba sang adu mahaki asengba mi na lakna kana hana hai ba verse chapter 56 asida ai koi uba phangani aduga hai ba sida koi yeng boi ba tar ga de asida Ishorna mahaki anouba walem nabagi mahaki anouba Sion anouba Zion aduda lakna ba bum khudimok sing se Jati matung ina natre Israel khaktang oni have lete amam dai boy batar ga de asengba Israel adu kana ogini hain hai bidik matang de kon chapter 56 asid uba phangi se kana no Israel thanate adu atai jat sing do hodri mamang da matang dum par kon verse 3 again Jehovah the napchaba miribak machana su hai desunu kari Jehovah na aibu ma ki misni pum dong dong hale Paidasing meaning eunuch. Pokpodagi eunuch paidasing. Saying the boy na singtana ba missing even makosin su haidas ni yeng oi akang upamin. Kaino sa Isorna haina ba khonner si Isaiah gi mapal. Isorna mahaki thourang amasung thosil gi matungina anoba mioi ema mahaki damak the same me amasung sema kadore aduga hai ba khudingmaksing aduda Mahaki mi oiba yagadori base zati na nate amon dai oiba targadi Jew oine polak pammi adu khaktang na asigi kanglu basida yaw yagani hai ban nate adu kana yawgani verse 4 dagi ai pothaba numit ngakpa ai apam adu khandokpa ai walan ba ngakpa phaida singda makoi adu da aina pibigani ai gi sang manung da chekpal manung da mapham ama amasung ning ama Aduga ichani pa amasung ichanupi singi mingdagi hena phaba aina makoida mangloi de lomana da mingman pibigani Jehovah gi thoujal taunaba se phaidazing eunuch khudimang sing kari Esorgi thoujal taw mi sing oilakani Levite amagi maong ne loina maksembra khadise right adu oilakani mahaki ming nungsi janaba mahaki minai oinaba Jehovah da napchaba mireibak macha nipa singbusu aduga pothaba mit manghandana ngakchaba aigi wallet na ba chet na paijaba mi khudingbu kana yagani verse 6 and verse 7 aina aigi asengba chingda makoi purakani aduga aina makoi bu aigi haizad nabagi sangda harau hangani aina makoi gi mai thadokpagi kanna poching makoi gi irat pasing adu ai lana pung mathakta lausin gani maramdi aigi yum ni pumnamaki haizabagi yum kaugani What's happening in Isaiah? Ishorna. Maagi tharang sung thosul matungina. Ano mi haksin. Adu harba ano mi the yakadar khudingmaksing adu Israel khaktanate. Aduga maru oina si verse 5 matungina ai gi chani pam sung ai gi chanu pi singi mingdagi hena phaba ai na khoida ming pigani. Adu harba khudingmaksing purak laga. Kaidogani. Mahaki ningne sangi oipham thokpa andu oihengani adu karina zati khudingmaki verse 7 loslakoda mi pumnamaki meaning zati loinamaki Jew habalaite Gentile habalaite phaida habalaite chumna chapa habalaite loinamak mi pumnamaki haizabagi yum kaugani adu Esorgi samna oipham thokani Adune Esorna aribu wal na matamdagi horaga magi anobu wal na matamda mahang ohening badu ani suba jaga aduna Jeremiah pandup taret again now I got a young boy batagadi Jeremiah pandup taret is Jeremiah na Esorgi ningne sangdagi sangdoki ba wapa man this is one of the temple sermon Jeremiah sangdoki ba aduga harum from adumaktagi Jesu Christina quote organ verse chapter 7 the mana mamanung park po batagadi I got asida urakadoriba sing sikarino Esorgi mi sing thajaba yadaba sing adune verse 2 Jehovah gi yum gi thoujal de lepu amasung mapham aduda wa sing asila hotnou hai Jehovah bu khurumjanaba thoujal sing da aina changliba asida changliba he Jehuda da leiba na khoi pumnamak Jehovah gi wata Israel gi sor lanmi tengol sing Jehovah na sum hari na khoi gi naram chaching amasung na khoi gi natau sing chumthogu see Changa matamda makhoi gi sengna khudimang thadok na bagi damak te warini
aduga verse 4 ding asiguma minamba wasing ase thajagnu hairagi Jehovah gi ningna sang Jehovah gi ningna sang Jehovah gi ningna sang di makoi asine Lana Toriba Tabak Sing, Aduga Oi the Pada Tabak Sing, Sing the Tabak Sing Torakanda, Nina Sang on the leiba, khudingmakta, Adu Tazaganu, Adu Nina Sang the Adu Mapham and Marona Khristada, Esorna, Jeremiah upon Matamatu, Israel Matas and Haki. Matam Adu the Oikiba, Israel Matasing, Tamway, Kanba, amasung Paki Punsedu, Khristina Sumaki, Matamadu Ubupangi, verse 11, Aigiming Tolba, Yumas in Nakoigi, Mityang the Daku Singi Makon Oidabra. Meaning, Karino. Pap tauba yaba tauraga kanjanabagidamag ningna sangda lakpa pap tauba yaba tauraga singna bathabak tauba yaba tauraga ai Esorgi mini Esorgi ningna sang leduna ai bu kanbigani adu lakpa adu Esorna yade adu Esorna yade ai di Christian ai di Bible pari ai di theology like pari ai di church ki member oire khudingmakta sing adu kari oiba ai khoi gi pap Dharma chendaba, saying the ba, khudingmakta no lotchan never marama madumoy. Jeremiah 7 verse 11 is it. Hi is it. I say. Thazagado be short Thazadana, Tazaban Atopa the Tazaba, Adu Kudong Tibula Amda, Adu Pap to Ragana, Jensen Panada, Candinian. Man Marandikarigi, Ashoy Badi, I Hoi Mue Begini, Kokpi Badi, Esorgi. Right? My ex in a Jeremiah game upon makes the Congress Adu Oigadoba Nete. I don't know Jisuna, Josiah Yankai Taruki, but the good Jeremiah Tereki Trama, Anisi Luna High Matamas, the Magna, Mapadula missing the higher second. I said, I'll do this. A hand must go to the higher, say, Ningas and Oi Pam Bodani. Esorbu khurumbagi, Esorbu target pammi, Esorbu thoujal pammi. Aduga Esor ngonda punsi kathok chapamne, Esorga wari sana pamne, Esorgi saktamad ujanabane, Esorgi matik mangal ujanabagidamaktane. Haiba khudingmakta singadugidamaktane, Israel Matasang lamjaw lamhangda makoi Esor khurummatamda Pisangi yum aduda ibungo maki shakaina gi matik mangal lakpa matam khudingmakta sing aduda miyoi sing adu mafam adu mapu khurumji maki matik mangal sing oi adu matik mangal adu gi mapal makhoi gi Jehovah Esor de mahakni haina haibudu gi wakal adu makhoi gi punsi hinge adu ga punsi maong khudingmakta sing aduna loinemak shape tawe adubu Esorgi matik mangal upham Esorbu asengba da Khurumbam, Maki Matik Mangal do Ikaipam, Tanik but the target Pamasung Harabul and Changaba Pam khudingmakta. Right? Target is Chama, Ningasangi Tonga, target Pagul in a Changzo, Madugi Manungi Mangolda, Haizabagul in a Changzo. That is what the church and what the temple ought to be. Esor Khurumbamadu Oigadoubadagi. Adugimoto or is it? No? Second half. Adubu nakoi na masi daku singi makon oil. Mapan thang wadadi Ningna sangadugi achoba, Ningna sangadugi nimthizaba, Ningna sangadugi rules and regulation mayam, Adudagi the Purohit sing aduga leiba levi macha sing adugi seliba pizol irat pot katnaba pithragi sempak adudagi mathari badhup kari krang mayam khudingmakta sing aduna yamna phajaba yamna ningthizaba yamna Esorbu kiba yamna Esorbu thangatpa yamna Esorbu ningba Esorbu asengba da khurumba Esorbu asengba da thagatpa aduga ningna sangi thonga thagatpa galona changjaba adugi manungi mangol do haijaba galona changjaba singdi yamna manba Adu kari tawa mahai pandaba hai pambi adugumna manadi yamna phajaba adubu mahai di amatta pandaba like a barren fig tree outward fancy filled with outward fancy without any fruit mahai amatta yauduna manana phajaba malham Mahai Pandrabasu, Manadar Mahai Pala do boy Kalhanba. Aram Haramo Kok do boy Kalhanba. Jingi Kaktang, Jindana Esorbu Khurumba, Jindana Christian Nehaiba. Is it asking in origin? Jindana Esorbu Khurumba, chapter 3.
Jisuna hai kabdu na hoi chin na ai bu khurme adum na hoi thamoi de ai on na lab na le chin da di Christian adu bu thamoi de Isor khangdam mi magi punsi mahi chin da di Isor bu thaga chari adu ke chap mana ba chin da na Jacob ki matu na mi bu sirap to ba amasung mang na ba wa ngang ba aduga mapan thangi ba thabak de Bible pari adagi di prathana tawri na aphaba ngakta ne adu bisi Isor na pine bibe borsing de khoi ki pap na maram oira kanda ai khoi ki pap kupsin na ba ai khoi seng da ba kupsin na ba ai khoi matik cha da ba sing amasung Isor ki mang da leiba seng da ba mahai yan da punsi khudingmakta sing kupsin na ba gidamak ai khoi sin da ba yam na hai we are pro in that ultra pro max ne khoi adugi punsi de highest version ne ai khoi lone mak lai de ai tha da bisin la sing wa hang se Haid pambi do Jisu Christ na yengsan balak riba matamadu pau mahi pan ba malam Jerusalem gi ning na sanga Jisu Christ na yengsan balak riba matamadu pau ba yam ning thi ba asengba khurumba asengba thagat ba asengba Esorbu ning ba sang ne until Jesus came and inspect chin di thazabagi wahai chin di Esor khangmagi wahai wari sanaba matamdadi Bible loinama khangani Bible ki application su phajana khangani adu punsi hingdorak matamdadi adu gona taneba punsi ani thajaba singi mamangdana ama kanamta leitaba mafamdana ama imungdana ama singluptana ama leikaidana ama aduga singlup manungdana ama thajaba sing punbadana ama thajaba sing punbadana ama thajaba singi mamangda hoi na ama Chindana hoi, thamoidana mai. Thamoidana mai, aduga chindana hoi, or chindana mai, thamoidana hoi. Taudi tauningba, adu asi taurubo, aina tauning hai batai mayam na kari khalakani aduna tauning da badi saba. Adu taunabagi tanga pangboy batai kanam to yangam da boy batai adu lonemak tauba. Isor khurumbadi manba. Dharma chenik punjde hingbadi yamna man. Adu asengbagi Esorgi thawain, Jisu Christ gi mapan. Jisu Christ na laka yengsin matamdadi amata lermna adu bising na sang nang musungai punsinga sige numita Jisu Christ gi mamang na khoi kana who are we before Jesus today ai khoi magi thoujal gi mapana thajabagi mahai yaliba thajabasing oine Christian phangadra or I khoi gi thajabagi mahai yandaba sing du mapan thangi ba dharma gi thaba kharna kupsalaga lere ma Krishna thengnagadra ma yandaba ngasi gi numita nang amasung ai asengba thawoina thajabaga lona tasengba thawai amasung achumba da Esorbu khurumba Kristabu khurumjaba mi amone Krishna phangadra or mapan thangda church lakpagi or Bible pabagi or atopa thaba khara taubagi church ki thaba khara yaubagi maramna Esor khurumadi manba Bible hangdokgi marna Bible yengbadi manba adubu thamoi dadi Krishna thirak matamda amatta leitaba karambada oigani karambada no Krishna phanggaduise nangam sungai hoji kraida no leidise where are you now who are you na kana no lung na hoji kai le Maramdi Jerusalem da haid pandaba pambi aduda mahai panba thiba changgiba Krista amasung mahaki ningna sangda asengbagi mapham leibrana thiba changba inspect tawkiba Krista du haujiksu adum thiri ningsingbra phonok pibagi pandup ani amasung ahumda Jisu Krista natatan haiba wahaido karino ai khangi The Christ who inspected this temple still inspects in his church. Ningna sangasibu thidok tuna thidoki ba Krista saying hojik so du magi singlupu thidokli. Krista kari phangane ko de singlu ba moina adu thas ba moina thajabagi mahai asengba khurumba
or mahiyandaba punsi toksinaba khurumba asi harmatang verse 18 amasung 19 da si response yung mayam ki maroina shastra go jasing while yathing go jasing athoy pure lensing yung mo response yung mo na tawdo thabak to mo na han na tawdo thabak to Christian ne hojik tawrei se and then now mathangi numita Jesus Christ lakma tam the verse 27 dagi mati ki matang hang kan kanna amata na Jesus Christ na tawrei thabak do la le na hai bangam do kanna amata laite Nanti Esorgi wagi betul ni yang aku matam dah Zasaya masung Jeremiah yang aku matam dah atau Malaki pun hum yang aku matam dah Krishna tahu betapa kudi maksud masih amat tu betapa amane kudi maksud luar ni mamak sih and then mana tahu betapa kudi maksud sing se Esorna thaudang pitu tham kerja purohit len sing amasung wagi tang sing oja sing asina tahu tu betapa sing akne moi amat tahu deh Krishna tahu betapa sing asida moi na patte cum deh na kita kari amat laite aduna kain moi tahu tu loophole emok these kari karena nama adu matik pi right aduna verse 27 lagi hor kadu je Karena itu orang benar matik pi. Matik tene wahang lah. Kalau tahu betapa itu nanti. Mana Krishna tahu itu aran betapa nanti. Cuma betapa ni. Tahu pun tahu betapa ni. Verse 18 ni. Aduh gua ya thangi oja Singh masuk atau Boboy Singh na madu ta bata. Mahakpu hat na belambi tirami. Aduh kiba gasilo ni mang yang right. Mahak na tambi bada miyam pun ngak na bagi maram na makhoi na mahakpu kiramin sing. Hat na bani tiri je, hatok na ba, kiyo. Akiba khudingmak apa makal gi akiba mtanate. Akiba khara amadi, pap uthora ani, pap khanghala ani, pungning hongo haira ani, aduna thena dabana pai, aduna lone dabana pai. Aduna change ki do kari no pap to uhalakani pap to puni hong harakani wahang hangakani ki bagi mam adu mana mo si kanggu sing sina tawis mo na tori thabak Jesus Christ na nong masjid mo gi paisa gi saram thatli yam ga paisa ni right adu pulabri mana thatli Jesus Christ na Hasa bersila na sing asida kisah ikon ubu pangli bawa ya thangi oja sing adu atau me purohit len sing na Jesus Christ ki tambi ba masung tori betapa kasida pirak liba makoi ki paukum response ase ano ba manate sise nanti kari damo hai bata gadi makoi ki pap sing adu uhalle makoi na tawpam thokku tawdabdo Krishna tawba matamda mising tambi badu tab matamda khoi ne chumini adubu ai khoi wail ga thang yoja sing si tawdi khoi khudom mi thinma sing yar gani moi gi pap sing mang gi mang hena puthore adu moi gi pap to mang gi mang le puthorak matamda si kanggo sing sine ka doe pungning asengba di pungning hongba do ne right man ni moi Esorgi mi sing ne Esorgi mi sing mu chingli ba yaw shen ma sing ni moi se right adu na de moi tawse kai no moi tawse rebellion instead of repentance they rebel Adu zukari gi maonga to kill the very Messiah that they have been waiting for. Moi gi pap adu puthorak pa matamda pungning hongbagi mahuta makhoi masa mong na gaurang na ngaijiriba masiha adumak hat na bukusul tharang na sida silise. Hada bezila now sing yam nung siningai oibe response. This is a very pitiful response. Isu kiri moy. Ado kibe wa khakta ne. Jesus Christ ki makha pon. This is fear, not submission. Not submission to the lordship and messiahship of Christ. Christ na masiha oiba masung magi prabhu oiba mapu oiba ki makha da adu ki makha pon bedu nate. Makoi ne sida tawise kari amat nate. Pap amasung asom amasung pap adu marmar kan Esorgi phangadu asaw adu marmar kan kire kan da kanbi mapu du chensan raga ai bu kokpi nang katang ai asane adu nate mone tawise mogi pap to utle moi sore ha bu utle mogi pap adu moi mamang da lone ma puthore adu no kedore ai khoi gi pap ule nang ka nang hato ke adu ne asi response ne now
Sastra oja sing amasung wild wine ya thing oja sing se koi khudom yam thin gum se asi aikoi he oidabra aikoi punsida aswon mam hek ler matam da aikoi yan han wakal se kari no sung mang de himina matam da members sing de chen ba phone packet ba message han da ba adu mi sing na sinu ki mi am hek na aingon da lak na bagi maram loina ma kak ba wahang hang na ba maram kak ba adu yada boy bata gadi church thadokpa thadbisi na sing adu Jisuna khurumba asengba mi sing na tawda thabak ba nate adu gi damakta nate ai khoi bu mahang na kan beres adu gi damakta nate nang amasung ai bu mahang na mahaki singu da thamberes ai khoi bu Christian mahak na kanbi ki ba matam adu ai khoi gi pap amasung ai khoi gi aswan ba amasung ai khoi gi sok da ba jaga khudmak mahak loina makhang na kanbi ki ba ngakta thadbisi na sing ai khoi gi Krista Satan gumba nate ai khoi gi pap adu uraga ai khoi gi chen ga du ba Krista nate Satan ade ai khoi gi pap adu sisnaraga ai khoi bu lal han gani ai khoi bu ikai ba pi gani aduga ai khoi bu Krista gi lapna chingthok na bagi da mag thabak adum torokani adu bu Krista ade pap adu khangjaduna yajaduna mangona chensan jarapa amasung mangon gi mateng loba khudimak sing adu da ma gi thoujal pibina ba aphaba ningthau ne ma pap ki mayok da leiba mangon da thajraba khudingmak sing da Krista aphaba yausen mane adu kari gi demak na sastra gi oja sing amasung waya thangi oja sing asna Jesu Christ gi oiba ahak pa chairak amasung wain ba phangado bagi maram di makoi Krista bu thausa de maram di makoi pa ugi pung hongning de koi marata pap ka makal amma hekta ga lan thengnari ba sing lei oiba tar ga de aduna maram orakan sinu ki mission gi chen thokning ba phone paikhatning da ba church kaning da ba message reply taning da ba khudingmak sing khoi mak lei oiba tar ga de puning hongbi adugum na tobi gena adu Satan na khwai da gi pam ba punsi ne Satan gi apam da pisin bigena kargum ba Nahakki Khristada bu thaja oiba tar ga de kargum Nahakki Khristada gi aphaba adu bu khang ba musung thaja oiba tar ga de Satan am hum bi gena punsi hang dok bi mapham hang dok bi changhan bi thaja ba sing wahang hangan bi wari sana bi phone packet bi message reply to bi thamoi sing na wari sa bi na sibau karino Jesu Christ na toro khudimang sing karino man se toris ningna sing adu man toro thaba khudimang sing hang hai khaba dugum na ma ki wayen bane aduga ningna sang adugi tohum dok ritual khudimang sing do lotion bane maramdi hai ba ninga sang aduna Esorbu mati ma chahon ga do mawong adu da chahon de Esorbu khurum han ga do mawong adu khurum han de jati sing gi hai jabo pham phon ga do adu o hen do what is Jesus doing the same thing he did to the barren fig tree judgment wayen ba adu Jesu Christ na mapham masida matam adu magi matam da liba temple adu lotion bagi thaba ga se mana cross siba matam de hena progress on kar maina mapham masida di mana gentile gi court aduna loine mag lotion Christ adu Christ na siba matam adu di jiu ma jasni yamna wang na khanjaba yamna luna khanjaba ai khoi ga gentile ga khaidok nari ba ai khoi ga taibang ban ma khaidok nari ba se asiliana lumna khanjaba khwaidigi seng mapham ga aseng mapham gi khaidok nari ba parda adu ani thona Krishna siba tamda shagai ba matam adu da taibang pan bagi oiba mioi bagi khutna semba ningna sangi mathau taba du amata leitre haina habi adu da mayek sing utkani adu Jesu Christ na mapham asida pikraba wayen ba judgment ase mapum na near fulfillment haiba oiba target AD 70 da Jerusalem the invasion lak matam the temple lone mak thugai gani adu lone mak lotion gani adu harba khudingmak sing ase Jesu Christ na wayen ba haukraba adu mapung park ba sing ne hoi mapung pung pha ga do matam ma lagle adu harba ekoi Krista sin lanni sing Jehovah moina Juda gi nongsa moina ma ki mi sing bulon na bigda makta tebang pa amu hana lak matam da tawgo do thaba gamane matam adu yaudringai phau badadi Kristna pikraba karamba mahakbu lumna luna khurumdaba sing mahakbu khurumbagi mingdi pakpa adu mahakbu khurumdaba mahakbu thajbagi mingdi pakpa adu thajab amron dai oiba tagadi mingtegi Christian oiba khudingmak singda amasung khudingmak singna
ꯐꯪꯒꯗꯧꯕ ꯋꯥꯌꯦꯜ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯅꯤ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯋꯥꯏꯅꯕ ꯈꯛꯇꯪ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯥꯃꯛ ꯍꯥꯠꯐꯝꯗ ꯆꯤꯡꯂꯤꯕ ꯌꯥꯎ ꯑꯃꯒꯨꯝꯅ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯄꯥꯞꯄꯨꯕꯤꯕ ꯌꯥꯎ ꯑꯃꯒꯨꯝꯅꯅꯤ ꯃꯍꯥꯛꯅ ꯖꯦꯔꯨꯁꯂꯦꯝꯗꯁꯨ ꯂꯥꯛꯈꯤꯕꯗ ꯍꯥꯏꯔꯤꯕ ꯈ꯭ꯔꯤꯁꯇ ꯃꯤꯑꯣꯏꯕꯒꯤ ꯑꯣꯏꯕ ꯈꯨꯠꯅ ꯁꯥꯕ ꯁꯪ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯑꯅꯧꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯑꯅꯧꯕ ꯅꯤꯡꯅꯁꯪ ꯑꯃ ꯁꯥꯒꯠꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯒꯣꯜꯒꯣꯊꯥꯗ ꯃꯍꯥꯛ ꯁꯤꯒꯅꯤ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯗꯨ ꯃꯍꯥꯛ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯍꯤꯡꯒꯅꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯄꯥꯞꯇꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯗꯨꯅ ꯊꯥꯖꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯃꯍꯥꯛꯅ ꯑꯅꯧꯕ ꯁꯪ ꯖꯥꯠ ꯈꯨꯗꯤꯡꯃꯛꯇꯒꯤ ꯂꯣꯟ ꯈꯨꯗꯤꯡꯃꯛꯇꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯒꯤ ꯃꯍꯥꯛꯀꯤ ꯑꯐꯕ ꯋꯥ ꯄꯥꯎ ꯑꯁꯤꯗ ꯄꯨꯛꯅꯤꯡ ꯍꯣꯡꯗꯨꯅ ꯊꯥꯖꯒꯗꯧꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯅ ꯁꯦꯝꯒꯗꯧꯕ ꯃꯤꯑꯣꯏꯕꯒꯤ ꯈꯨꯠꯅ ꯁꯥꯒꯠꯄ ꯅꯠꯇꯕ ꯑꯗꯨꯕꯨ ꯏꯁꯣꯔ ꯃꯍꯥꯛꯃꯛꯀꯤ ꯃꯈꯨꯠꯅ ꯈ꯭ꯔꯤꯁꯇ ꯃꯍꯥꯛꯃꯛꯀꯤ ꯏꯅ ꯃꯍꯥꯛꯃꯛꯀꯤ ꯄꯨꯟꯁꯤꯅ ꯁꯦꯝꯒꯗꯧꯕ ꯑꯅꯧꯕ ꯀꯥꯡꯂꯨꯞ ꯑꯗꯨ ꯃꯍꯥꯛꯅ ꯁꯦꯝꯒꯠꯀꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯀꯥꯡꯂꯨꯞ ꯑꯗꯨꯅꯤ ꯃꯍꯥꯛꯀꯤ ꯁꯤꯡꯂꯨꯞ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯦ ꯅꯪ ꯑꯃꯁꯨꯡ ꯑꯩ ꯀꯔꯤꯒꯨꯝꯕ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯑꯅꯧꯕ ꯁꯪꯁꯤꯡ ꯑꯗꯨꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯪ ꯑꯗꯨꯗ ꯁꯔꯨꯛ ꯐꯪꯂꯤꯕ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯅ ꯑꯅꯤꯔꯛ ꯁꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯇꯤꯛ ꯃꯉꯥꯜꯒ ꯂꯣꯏꯅꯅ ꯁꯔꯨꯛ ꯐꯪꯃꯤꯟꯅꯒꯗꯧꯔꯤꯕ ꯃꯤꯁꯤꯡꯗꯨ ꯅꯪ ꯑꯃꯁꯨꯡ ꯑꯩꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯁꯪ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯣꯏꯗꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯗꯤ ꯈ꯭ꯔꯤꯁꯇꯅ ꯑꯅꯤꯔꯛ ꯁꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯂꯣꯏꯅꯃꯛ ꯊꯨꯒꯥꯏꯒꯅꯤ ꯑꯃꯨꯛ ꯍꯟꯅ ꯍꯧꯒꯠꯂꯣꯏꯗꯕ ꯃꯑꯣꯡꯗ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯈ꯭ꯔꯤꯁꯇꯕꯨ ꯀꯟꯕꯤꯕ ꯃꯄꯨ ꯑꯃꯁꯨꯡ ꯄ꯭ꯔꯚꯨ ꯑꯣꯏꯅ ꯊꯥꯖꯔꯤꯕ ꯃꯔꯨꯞꯁꯤꯡ ꯌꯥꯎꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯍꯥꯏꯔꯤꯕ ꯈ꯭ꯔꯤꯁꯇꯅ ꯁꯦꯝꯒꯠꯈ꯭ꯔꯕ ꯁꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯟꯗ꯭ꯔꯤ ꯀꯔꯤꯒꯨꯝꯕ ꯈ꯭ꯔꯤꯁꯇꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯂꯥꯛꯄ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯈ꯭ꯔꯤꯁꯇꯒꯤ ꯁꯪ ꯑꯗꯨꯗ ꯌꯥꯎꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯒ ꯃꯤꯑꯣꯏꯕꯅ ꯁꯦꯝꯕ ꯁꯪ ꯈꯨꯗꯤꯡꯃꯛꯁꯤꯡ ꯊꯨꯒꯥꯏꯒꯗꯧꯕ ꯑꯃꯁꯨꯡ ꯂꯣꯏꯁꯤꯟꯒꯗꯧꯕ ꯃꯇꯝ ꯑꯗꯨ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯅꯈꯣꯏ ꯑꯗꯨꯒꯤ ꯂꯣꯏꯁꯤꯟꯕꯗꯨꯗ ꯁꯣꯏꯗꯅ ꯌꯥꯎꯒꯅꯤ ꯑꯗꯨꯕꯨ ꯃꯔꯝ ꯂꯩ ꯆꯦꯟꯊꯣꯛꯅꯕ ꯑꯃꯁꯨꯡ ꯀꯟꯖꯅꯕ ꯑꯗꯨ ꯈ꯭ꯔꯤꯁꯇꯅꯤ ꯅꯈꯣꯏꯒꯤ ꯄꯥꯞꯇꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯗꯨꯅ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯃꯍꯥꯛꯀꯤ ꯁꯪ ꯑꯣꯏꯕ ꯈꯛꯇꯪ ꯅꯠꯇꯅ ꯁꯪ ꯑꯗꯨꯕꯨ ꯁꯥꯒꯠꯄꯗ ꯌꯥꯎꯔꯤꯕ ꯑꯍꯤꯡꯕ ꯅꯨꯡꯁꯤꯡ ꯑꯗꯨ ꯅꯈꯣꯏꯁꯨ ꯑꯣꯏꯒꯅꯤ ꯊꯥꯖꯕꯁꯤꯡ ꯑꯉꯥꯡꯁꯤꯡ ꯀꯔꯤꯒꯤꯗꯃꯛꯇꯅ ꯏꯖꯔꯦꯜ ꯃꯆꯥꯁꯤꯡꯗ ꯑꯗꯨꯒ ꯃꯇꯤꯛ ꯂꯩꯈ꯭ꯔꯕ ꯅꯤꯡꯅꯁꯪ ꯑꯆꯧꯕ ꯑꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯊꯤꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯌꯦꯜ ꯑꯁꯤ ꯇꯥꯕꯒꯤ ꯃꯔꯝ all because of false worship Esorbu ꯂꯥꯟꯅ ꯈꯨꯔꯨꯝꯕꯒꯤ ꯃꯔꯝꯒꯤꯗꯃꯛꯇꯅꯤ ꯑꯔꯤꯕ ꯋꯥꯠꯂꯝꯗꯕꯒꯤ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯂꯦꯚꯤꯇꯤꯀꯁ ꯄꯟꯗꯨꯞ 10 ꯄꯥꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯂꯦꯚꯤꯇꯤꯀꯁ ꯄꯟꯗꯨꯞ 10 ꯄꯗ 1-2 ꯄꯥꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯔꯤꯕ ꯋꯥꯠꯂꯝꯗꯕ ꯃꯇꯝꯗ ꯅꯗꯥꯕ ꯑꯃꯁꯨꯡ ꯑꯕꯥꯏꯍꯨꯅꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯁꯃꯨꯑꯦꯜ ꯄꯟꯗꯨꯞ 3 ꯄꯗ 1-3 ꯄꯥꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯎꯖꯥꯅꯤ ꯏꯁꯣꯔꯅ ꯈꯨꯔꯨꯝꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯈ꯭ꯔꯕ ꯃꯑꯣꯡ ꯑꯗꯨ ꯏꯁꯣꯔꯅ ꯄꯥꯝꯕ ꯃꯑꯣꯡ ꯑꯗꯨ ꯈꯨꯔꯨꯝꯗꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯑꯁꯤꯒꯨꯝꯕ ꯃꯥꯟꯅꯕ ꯄ꯭ꯔꯥꯏꯁꯆꯤꯠ ꯂꯣꯏꯅꯃꯛ ꯐꯪꯒꯅꯤ ꯑꯗꯨꯅ ꯊꯥꯖꯕꯁꯤꯡ ꯑꯉꯥꯡꯁꯤꯡ ꯑꯩꯈꯣꯏꯅ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡꯒꯤ ꯅꯤꯡꯅꯁꯪ ꯑꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯂꯥꯏꯅ ꯂꯧꯕꯤꯒꯅꯨ ꯁꯛꯄ ꯏꯁꯩꯁꯤꯡꯗꯒꯤ ꯍꯧꯔꯒ ꯇꯧꯕ ꯄ꯭ꯔꯥꯊꯅꯥ prayer of confession prayer of thanks ꯋꯥꯄꯥꯎ ꯁꯟꯗꯣꯛꯄꯒꯤ ꯃꯇꯝ pastoral prayer ꯄ꯭ꯔꯚꯨꯒꯤ ꯆꯈꯥꯡ ꯑꯃꯁꯨꯡ ꯐꯪꯈ꯭ꯔꯕ ꯗꯥꯏꯇ ꯃꯆꯥ ꯃꯆꯥ ꯈꯨꯗꯤꯡꯃꯛꯁꯤꯡ ꯂꯥꯏꯅ ꯂꯧꯕꯤꯒꯅꯨ ꯑꯩꯈꯣꯏꯅ ꯁꯤꯗ ꯊꯥꯖꯕ ꯑꯃ ꯑꯣꯏꯅ ꯄꯨꯜꯂꯀꯥꯟꯗ ꯇꯧꯔꯤꯕꯁꯦ ꯑꯉꯥꯡꯒꯤ ꯁꯥꯟꯅꯄꯣꯠ ꯁꯥꯟꯅꯕ ꯅꯠꯇꯦ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯆꯥꯛ ꯊꯣꯡꯕꯤ ꯁꯥꯟꯅꯕ ꯅꯠꯇꯦ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯂꯨꯝꯅ ꯂꯧꯗꯕꯤꯗ ꯇꯌꯥꯡꯗ ꯌꯥꯝ ꯀꯦꯖꯨꯋꯦꯜ ꯑꯣꯏꯅ ꯄꯪꯂꯧ ꯂꯧꯕ ꯇꯧꯗꯕ ꯌꯥꯗꯕꯒꯤ ꯑꯗꯨꯒꯤ ꯋꯥꯈꯜ ꯂꯥꯛꯄ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯗ ꯅꯍꯥꯛꯅ ꯇꯧꯔꯤꯗꯣ ꯃꯩꯒ ꯁꯥꯟꯅꯕꯒ ꯆꯞ ꯃꯥꯟꯅꯩ ꯃꯔꯝꯗꯤ ꯑꯩꯍꯥꯛꯅ ꯍꯥꯏꯖꯈ꯭ꯔꯕꯗꯨꯒꯨꯝꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯅꯤꯡꯅꯁꯪꯕꯨ ꯑꯁꯦꯡꯕ ꯑꯃꯁꯨꯡ ꯑꯆꯨꯝꯕꯗ ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯊꯤꯔꯤꯕ ꯈ꯭ꯔꯤꯁꯇ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯃꯍꯥꯛꯀꯤ ꯅꯤꯡꯅꯁꯪꯗ ꯃꯍꯥꯛꯀꯤ ꯁꯤꯡꯂꯨꯞꯁꯤꯡꯗ ꯃꯍꯥꯛꯄꯨ ꯊꯋꯥꯏꯗ ꯑꯃꯁꯨꯡ ꯑꯆꯨꯝꯕꯗ ꯈꯨꯔꯨꯝꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯃꯍꯥꯛ ꯊꯤꯔꯤꯕ ꯈ꯭ꯔꯤꯁꯇꯅꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯊꯋꯥꯏꯗ ꯑꯃꯁꯨꯡ ꯑꯆꯨꯝꯕꯗ ꯈꯨꯔꯨꯝꯗꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯅꯕ ꯑꯃꯁꯨꯡ ꯑꯗꯨꯕꯨ ꯃꯥꯡꯍꯟꯅꯕꯒꯤ ꯃꯇꯤꯛ ꯈ꯭ꯔꯤꯁꯇꯗ ꯑꯗꯨꯃꯛ ꯂꯩ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯃꯁꯨꯡ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯒ ꯁꯤꯡꯂꯨꯞ ꯑꯁꯤꯗ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯕ ꯃꯇꯝꯗ ꯐꯪꯂꯤꯕ ꯗꯥꯏꯇ ꯈꯨꯗꯤꯡꯃꯛꯁꯤꯡ ꯂꯥꯏꯅ ꯂꯧꯕꯤꯒꯅꯨ
ꯃꯔꯝꯗꯤ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯕꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯈꯨꯔꯨꯝꯂꯤꯕꯁꯦ ꯁꯤꯈ꯭ꯔꯕ ꯏꯁꯣꯔ ꯅꯠꯇꯦ ꯑꯍꯤꯡꯕ ꯏꯁꯣꯔꯅꯤ ꯑꯗꯨꯒ ꯑꯍꯤꯡꯕ ꯏꯁꯣꯔ ꯈꯛꯇꯪ ꯅꯠꯇꯦ ꯃꯍꯥꯛ ꯁꯦꯡꯊꯣꯏꯕ ꯏꯁꯣꯔꯅꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯂꯥꯟꯅ ꯈꯨꯔꯨꯝꯕ ꯃꯇꯝꯗ ꯑꯗꯨꯒꯤ ꯗꯟꯗꯤ ꯑꯗꯨ ꯁꯣꯏꯗꯅ ꯐꯪꯒꯅꯤ 이붕어 마학부 라나 쿠rumba 마tam다 망잡 아두기 마틱 소이되나 방가니 아두고 하이바 아두 가하고 마카리기다 마게디 로마나나 망무 소이베 아란 쿠마 망부기 마나 나테 아두부 아란 쿠마 숭팡 방든 아란 쿠마 방바 만바 or Christian natana Christian 만바기 punsi hing부드나 말모 아두는 다들 비슷한 나오세요 Esorbu khurumba line lobigano 타즈부싱 뿐미나바 라인나 로비게노 어떤 로스라고 히란만이다 얘는 함대 되신 Ateisingna Khristada lakpada athingba oigadoubadagi cheksillu ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯈꯨꯠꯁꯦꯜ ꯋꯥꯍꯩꯅꯤ ꯃꯐꯝ ꯑꯁꯤꯗꯒꯤ Beware of becoming a stumbling block that keeps others from coming to Christ. Gentiles Isor khurumhamdo Jew macasingna kaisu thoidana lawe aduna Isor khurumna laba khudingmakta thingmagi thabakne makhona tawrida adugumna singabase lekraba thazaba amoin hingba punsidasu aikoigi punsi aikoigi sajat lichat wangang sangang aduga aikoigi hingliba punsi mahing asina Khristabu thiriba mising adu afaba wapawdo khudi thidringaida nang amasung aigi thaza phataba amasung sengdaba amasung Isorna oidaba Esorgi aningbagi matungna hingdaba punsi aduna khudi thifam oithoe Hadu jana sing aigi prathna the gospel community church like member koi khudingma adugi khudi thifam adu oidaba aigi prathna ne ai khudingma sor khangdaba misigi marakta leiri Isor khangdaba ima pagi marakta imung manungda aduga maru mapangsingi mamangda nang amasung aina Christian haiba mingse paklaga aikoina ngangba wangang aikoina tauba thabak aikoina khanba wakal aikoina loinaba maong khudingmaksing adu makoina lairikumna pare aikoi misingna pariba lairiksingni aduga makoina aikoidagi pariba aduna Kristabu hena khaurang hanba or Kristabu tukachahanba aikoi punsidagini afaba wapawda khudi thibadi thibam thokone adubu aikhoigi cheksilndaba wakhal khandaba amasung wakhal yaudaba papki punsina khudi thiengi boiba taragadi kiningai ani subade tadab jing langsing muna tabi Nahakki punsida leiba Esorgi thoujal adu khangduna amu hona ya asenjaragi Nahakki punsida leiba Esorgi thoujal adu khangduna Nahakki punsigi mapham khudingmakta Esorbu khurumbagi punsida chaokhatnaba hotnou Nahakki punsida leiba Esorgi thoujal adu masa khangduna Nahakki punsigi mapham khudingmakta amantra ani te satroibagi punsiga adagi ojaibagi punsi khaktang nataba andu imung de hingba matamda naitom hingba matamda mama moina mapa moina macha moina hiram jaga khudingmaksing aduda Esorbu khurumbagi punsida chaokhatnaba hotnou knowing the grace of God in your life strive to grow in your life of worship in every area of life Right, Mr. Khurumbai say, no mais ne toba thabak khatang nate adu thazaba koi punsi khuding it is all of life ai koi punsi hiram khuding mak sing ne ai koi matam karmana season ai koi the pb kraba borsing mato karmana season ai koi sales sing karmana chading to thoe ai koi punsi pb kraba marup sing amasung imungi mi sing amasung singlup amasung thadaba jil naw sing karmana loine karmana tine khuding mak sing adu thadaba jil naw sing ai koi Esorbu khurumbagi punsi dagi manung chil Hai Esorbu khurum hai bise magi matik mangal mangol pibam da matik mangal du pibani nang amasung aina hingba thazabi ge punsi asina nang amasung ma pa oikrabasi nakhoi koi angang singbo warak pagi punsi aduna Esorgi matik mangal chahon pham thoe matai mana oikrabasi matai mana amo oibi punsi hingba punsi aduna Esorgi matik mangal chahom thoe naha sing nakhoi hingliba punsi aduna nakhoi na nupa nupi nungsina ba adugi mapala aduga nakhoi na decision khuding ma adugi mapala singlu basigi makhada singlu ki
makha pona sinukui luchingba gi makha pona hingba punsi aduna Esorgi matik mangal chaon pham to e maramdi the goal of worship is the glory of God. Esor khurumbagi tendam madu mahaki matik mangal adu nangamasung aina sisinaba aikhogi matam lausing gyan pangal paisa bor khudingmaksing adugi mapalna bor khudingmaksing adu pibiriba Esor dugi matik mangal chaon pham thoi adu hotnou maramdi adu ngamnaba thoujal nangamasung ngana pinabire Khristiana sibibagi mapal Khristiana hingatpibagi mapal aikhoibu senghanbir aikhoibu asengba sing kobir aduga aikhoida ma ki yathang khuding musing nungsinaba amasung ngakpada arumba oidanaba anoba apamba adu aikhoida Khristiana pibi aduna hotnou amato in hotnou minas ma ki mati mangagi maramde Khristiana asengba khurumbasing adu pame amasung thi pranados Koi pamasung Esor Nahakki wai sigi mapalna Kristagi thamoigi aningba amasung apamai koi utpibagidamak thagatjare Prabhu mahakna karida saubage amasung mahakna karida penbibagi haina haibadu Nahakki wai sigi mapalna tambibagidamak thagatjare Prabhu aikoi Pharisee Sastragi Wajasing amasung Kristigi matamda lemba purohit sing asigumna ohenbiginoba chanbidana aikoi ina kanbasingdagi amasung thamoi kanbasingdagi kanbidana Kristigi mapalna taubiba afaba wapaugi angakpa thabak adugi mapal khanganbiraba Kristigi asauba mapham amasung Kristigi pinbiba mapham aduda nahana pinabiraba thoujal asigi mapal aikhogi punsigi hiram khudingmakta ibungo Nahakki matik mangal ohen maongda khurumbagi punsi adu hingjabda aikoi mateng pangbe aduga harba punsi se hingba matamda aikhoibu yetliba lang khudingmaksingdagi Nahakki pangalgi mapal phukta chadana langthok chadana Nahakna pinbiba Nahakki tunginba seboksing wajabda aikoi mateng pangbe amasung semgatbe Nijabhajaba khudingmaksing se Jesu Christi ki mingani ziribani Amen